Hello guys, ahanba maktada taramna ukjeri. Ngasidagi paring naina puthokchakadoriba grammar gi sharuk khuding makta miyamna yengbu fangbiragani. Ngasigi ahanba takkadoriba para ase aikoina wahay paring amada yamna maru oiba wahay paring khandokpa matamda time haibasi yamna maru oi haibadi sentence aduna tawriba action adu hojikini haukraba matamgini lakkadarba matamgini haina takliba para tense haibadi aikoina time hairagasu khangnai manipurda hairagana matam takpa wahaibu aikoina tense haina kawi haina khangnaragasu yai tense asi aikoina makhan ahum thokna khaidoi para si taktringaida aigi sakana taksiramge aigi ming Mohsin mayamna channel asibu nungsibiragadi subscribe like and share kaubiramba yade aikoi tense ki para haurasi tense makhan ahum thokna khaidoi ahanbada present tense ani subada past tense ahum subada future tense hairiba tense sing asi macha tana ai takchirake mayamna gyan tadragadi comment box ta ibiramu ahanbada saruk ahum thokpagi manungda tense ki saruk ahum thokpagi manungda ahanba present tense hana lokhatchirage aikoina present tense haibasi karino haina hangba taragadi hojik aina tawriba thabak adugi matam takpa adubu present tense haina kawi aikoina english wahaida asumna haiba yai describe an action in the present time aikoina example oina pirabada I go ai chatli haibasi hojik aina tawriba action asini ai chatli aduga he goes haibadi mahak chatli haibo hai asi hojik tawriba mahaki khong chatni mahakna chatlibani mahak hojik kari tawri hairagadi mahak chatli haibu taragadi mahaki tense asibu khona kari hena kawu tare present tense haibadi mahak hojik action asi tawribanina mathangda aikoina haisi asumna karam haina haisi gi haiba matamda they are going makhoi chatli makhoi hojik kari tawri haina wahang ama hangba taragadi makhoi hojik chatli hedi hojik neba mahakna tawriba thabuk ase aduna hojik tawba thabuk asibu aikoina english present tense ta kari haina kawi present tense mathangi ani suba sarukta past tense ki makhan ahum leibagi manungda ahanbe aikoina present tense khangkre ani subada past tense haibadi karino hana wahang ama hangba matamna paukhum oina khumbe yai asumna karigumba aikoina action ama tawbu matamda haukraba action adugi matam takpa haibadi chatkraba haukraba matam takpa wahi adubu past tense haina aikoina kaubi yai aikoina english wahaida asumna haiba yai describe an action in the past time aikoina haukraba action adugi matam takpa adubu past tense haina khangnagani example pisi ahanba example da I when haiba wahi ase go gi mathangda lakadarsina when ai chatli haiba taragadi ai chatkre haiba taragadi I when haina lakani he went mahak chatkre they are going makhoi loina chatkre haibani haibadi makhoi
ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯋꯥꯛ ꯑꯗꯣ ꯗꯟ ꯑꯣꯏꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ, ꯆꯠꯈ꯭ꯔꯕ, ꯍꯧꯈ꯭ꯔꯕ ꯃꯇꯝ ꯇꯥꯛꯄꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯦꯟꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯍꯨꯝꯁꯨꯕꯗ ꯐ꯭ꯌꯨꯆꯔ ꯇꯦꯟꯁ꯫ ꯐ꯭ꯌꯨꯆꯔ ꯇꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯐ꯭ꯌꯨꯆꯔ ꯇꯦꯟꯁ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯦ, ꯊꯕꯛ ꯑꯁꯤ ꯇꯧꯗꯤ ꯇꯧꯗ꯭ꯔꯤ, ꯁꯣꯏꯗꯅꯗꯤ ꯇꯧꯔꯛꯑꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯤꯡꯂꯤꯕ, ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯋꯥꯍꯩꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯔꯦ? ꯐ꯭ꯌꯨꯆꯔ ꯇꯦꯟꯁ ꯍꯥꯏꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯁꯟ, ꯊꯕꯛ ꯑꯃꯒꯤ ꯃꯇꯝ ꯇꯥꯛꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯁꯨꯝꯅ ꯄꯤꯁꯤ: I shall go, he will go, they will be going. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯩ ꯑꯅꯤꯈꯛꯇꯪ ꯄꯨꯁꯤꯟꯖꯒꯦ: shall and will ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤꯁꯤ꯫ shallꯒ willꯒ ꯍꯦꯛ ꯑꯣꯏꯔꯕ ꯁꯦꯟꯇꯦꯟꯁ ꯑꯗꯣ, shall ꯍꯥꯏꯕꯁꯤꯒ will ꯍꯥꯏꯕꯁꯤꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯦꯟꯁ ꯑꯃꯗꯤ ꯌꯥꯎꯔꯝꯕ ꯇꯥꯔꯕ ꯁꯦꯟꯇꯦꯟꯁ ꯑꯗꯣ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯕ ꯗꯔꯀꯥꯔꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯨ ꯑꯃꯨꯛ ꯂꯩꯔꯤ, shall ꯍꯥꯏꯕꯒ will ꯍꯥꯏꯕꯒꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯨ꯫ shallꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ